Image PAODAM miyang tabirib singbu surbalana khurumjari ngasi maruba pau pijari. Numit tarani chatharakhiba sangai festival ngasi numidang loisilagani. Aiba singbu ikai khumnaba amadi sakangbiba yamna mathau tai haina Minister Awangbu mimaina phongdokre. Malemgi ahal oidaba singi numit pangthokre. Loinana apokpa apokpi nauna kaina khrabi nupi macha amagi yum laingakna sabiduna sanakre. Paumucha khaina pijari tha asigi kunmathoi chatharakpa Manipur Sangai Festival 2022 ngasi loisilagani aroiba numitki mapung oiba Thauram Palace compound da leiba Baiga Chandra Open Air Theatre Board ta pangthoki aroiba numitki Thauramda Union Minister of Law and Justice Kiran Rijiju Arunachal Pradesh ki Chief Minister Pema Khandu amadi Manipur ki Chief Minister N Birena Chief Guest Special Guest amadi Chief Host oina saruk yakhi Ngasigi thorom aduda India के Prime Minister Narendra Modi na festival asigi matangda asumna hai. ये फेस्टिवल सस्टेनेबल लाइफस्टाइल के लिए जरूरी सामाजिक संवेदना की प्रेरणा भी देता है। जब हम प्रकृति को, जीव जंतुओं और पेड़ पौधों को भी अपने पर्वों और उल्लासों का हिस्सा बनाते हैं तो को एग्जिस्टेंस हमारे जीवन का सहज अंग बन जाता है। भाई और बहनों, संगाई फेस्टिवल केवल राजधानी नहीं बल्कि पूरे राज्य में आयोजित है। ये फेस्टिवल भविष्य में भी ऐसे ही उल्लास और राज्य के विकास का एक सशक्त माध्यम बने। इसी भावना के साथ आप सभी को बहुत बहुत धन्यवाद। नाकल अमरोमदा अरोइबा नुमित की बोट पांगथोकपा थौरम अदुबु कवरेज तौनबा चलुबा पाउमिसिंग टूरिज्म डिपार्टमेंट न पीबा मीडिया कार्ड यावरा फावबा चंगहलक्तबगा लोइनना GIPR न पीबा आई कार्ड अमदि टूरिज्म डिपार्टमेंट की कार्ड उला फावबा ऑथराइजेशन लेटर पुथोरउ हाइबना चिंगबा कया फोंदोक्तुना मीडिया सिंगबु इकाई खुमनदबा सिंग पुलिसना उत्पदा नतना बोर्ड मनुंगी फमफमगी मतंगदसु मफम अदुदा ऑर्गेनाइजर ओइना लैरिबसिंगना मीडियागिदी खंगदे GAD दा हायु हाइना यामना थवोइदना उलखिबा मोंग अदुदा मीडिया सिंग पेनखिदे डॉक्टर अमदी प्राइवेट हॉस्पिटल सिंगना मियामगी थबक तौबदा सेल खक्ता येंगलगा थबक तौबगी महुत्ता मियामगी पुंसी कन्नबदा हाना माय ओनसिनमिनसी हाइना इचमगी हानगी प्रेसिडेंट एन राजेंद्रना फोंदोखरे वाफम असे कक्चिंग डिस्ट्रिक्ट की हियांगलम हिरान मैदगी मसागी चाही मापन रोमता ngairibi mama mapa nongna kaina khrabi nupi macha ama kidney naduna leibagi paudam ama media da lakpadagi chief minister na hotnaduna Janems hospital da lemna layeng khraba matung nupi macha adugi yum amasu nongna sabiduna sinnabagi thoromda haikibani yum sangaba aduga mari lainana chief minister gi manau nupasu oidiba nongthombam Rajendrona makataraduna Manipur gi private hospital kharada anaba ama pukhalakpada hana treatment tawbagi mahutta sel hana hainabagi pau kaya taba ase yamna laibak thibani maram asina asegumba thawong ase private hospital singna su tawbiganu loinana lenga ki doctor singna su miyamna lenga ki hospital bu thajaduna layeng balaklaga doctor aduna anaba adubu private hospital da oina refer tawraga layeng naba hotnaba kaya yauriba asisu tawbiganu amadi state asida kidney naba anabagi chang hengalakliba asigi yenglaga kidney dialysis ki facility fangba hospital singda kidney patient singi akhanaba room kharasu thamba matam oiri haiki amaromda ngasi sangari bayum asisu mahaki mayambagi pautak makhada nupi macha asigi imungi awaba adu koknaba sakibani haina mahakna makhata na haiki
लाइव मैम किडनी पेशेंट से कैंसर पेशेंट से वाना वाना हॉस्पिटल यूरोपनी अखोगी गवर्नमेंट हॉस्पिटल डॉक्टर सिंह से वरी साबगी उनबगी मतम से फंगदबसिन मरम ओरकांदा अदगिदी खुलाइदो ऑपरेशन तौगदब खुलाइदो संगदेन मतम खरा सांगना दुम के पीबा अदुन मरम ओरगा अनाबदे ऑपरेशन तौदबि यादम सोना कन लो इनकोन वलकांदा प्राइवेट चलगदी प्राइवेट तौदरी डॉक्टर दुसु कनानो गदिंगा सागी डॉक्टर दु गवर्नमेंट के डॉक्टर अदुन साइसिदा ही नुथिन अखोगी लनाई हॉस्पिटल ऑपरेशन तौरे गवर्नमेंट हॉस्पिटल मतम अमा कगनबम थमे सिजु खितंग हुंदोपिबा याब्रा को चेंज तौगिबा हॉस्पिटल अथॉरिटी अमरोमदा युम संगाबा दुगा मरी लैनना हियांगलाम ग्राम पंचायत के एक्स प्रधान एलांगबम शांतिबलाना ममा मपा नौना कायनख्रबी नुबी मचा सेगी अवाबा येंगलगा चीफ मिनिस्टर ना मियेंग चंगबिदुना अतेनबा मतमगी मनुंगदा नुबी मचा असिबु लेमना लायेंगबगी मथक्ता युम अमा साबिबा सिगिदमक चीफ मिनिस्टर बु थागतबा फोंदोखि मोरे टाउन एरिया दा ड्रग ललोनबा बरागी युम अमदा लैरे हाइबगी अकक्नबा पाव अमदगी कमांडो टीम मोरे नार्कोटिक सेंट्रल ब्यूरो इम्फाल दा खंगलबतुंग एक्स कंपनी ऑक्युपाइड वेस्ट मिशन बैंक 5 असम राइफल्स कमांडो टीम मोरे अमदी नार्कोटिक सेंट्रल ब्यूरो इम्फाल गे अपुनबा खुतपु अमना मोरे जनरल एरिया 1 नंबर 4 दा लैबा आरके मूर्ति कौबा मियोय अमना मपु ओइबा बरागी युमदा थीबा हुंबगी थबक चथबदा बरा सांदोकबा का रूम नंबर 14 थोंग सोलो लंबा थेंगनकी रूम नंबर 14 दुगी मतंगदा युमबु ओइरिबा आरके मूर्तिदा हंगबदा कादुदा सेनापति डिस्ट्रिक्ट की मखेल विलेज तगी चोफोको लोरीगा थाजन सोई कोबी मागी नुपीगा लई अदुबु का असी मतम चुपदा सोलोंदुना त लई हाइबा खंकी तुंगदा युम्बु आरके मूर्तिना सो अदु थुगाइरगा टीम अदुना युम्बुदु यावना का अदुदा थी हुंबगी थबक चथबदा कांथोन मखादा बोराखाव अनि थेंगनकी बोराखाव अनि दुदा WY टेबलेट नि चिंगनबा पुन केजी 98 ग्राम चामरी लुम्बा पैकेट 94 यावरंबा थेंगनकी पोलम सिंह अदु मालेमगी कैथेलदा लुपा करोड़ 94 लाख हुंपुतरा रोंगी ओइगनी हाइरी फारब पोलम सिंह नार्कोटिक सेंट्रल ब्यूरो इम्फाल दा मखाताबा आइनगी ओइबा थबक चथनबा स्नखरे हाइरी ngarang numidang pung 13 makairom tabada Imphal East District ke Porompat Police Station ge manung channa laiba new checkon da khanghoda na horakpa maina dukan manga amadi cycle go down ama tumna chakre thodok se gi matang da phangba pauda mai chakpa gi thodok adu new checkon traffic island dagi Porompat chatkibagi lambigi nakalda second hand gi firo singyon ba dukan pareng da thokibani दुकान सिंधुगी मनिंगदा इवोहल साइकिल वर्कशॉप की गोडाउन ओइबनी मई चाकपगी पाव हेक फंगबदा मफमदुदा फायर सर्विस जंक्शनदुना मई कनबगी थबक चथकी अदुमोइनमक फिरोल योनबा दुकान ओइबना मई मुथकनबा होटनबदा अवाबा कया मायोकनकी मई अदु मतौ करमना हौरखिबनु हाइबा खंगबा चपचाना खंगबा ngamdri हाइरी खुंद्राकपमदा लैबा नावरेम बिरहरी कॉलेज का मरी अमता लैनदबा मियोय खरना कॉलेज असिदा नेशनल असेसमेंट एंड एक्रीडेशन काउंसिल नाक की सर्वे लाक्तनबा नाकता चे थारंबा असि लाइबक थीबनी कॉलेज असिगी महिरोसिंगना कॉलेज असिबु हिंगनबा पामी मतुंगदा असिगुम्बा थवोंग असि तौबिगनु हाइना कॉलेज असिगी स्टूडेंट्स यूनियन फोंदोरकली हिरम असिगा मरी लैनना ngasi मेजर खुलदा लैबा मणिपुर प्रेस क्लब दा पांगथोकबा पाउमिशिंगा उन्नबा अमदा कॉलेज असिगी स्टूडेंट्स यूनियन गे जनरल सेक्रेटरी पोरेंगंबा लैसांगथेमना ऑथराइज ओइदबा मियोय खरना कॉलेज असिदा नाकी सर्वे लाक्तनबा चे थारंबा असि लाइबक थीबनी माइके यसुंगी ओइनदी कॉलेज असिना यामलबा माहिरोय कयागी लाइबक लेपलिबनी कॉलेज असी हिंगनबा एकोय पुना होटनमिनसी नाकनसु कॉलेज असिदा सर्वे लाक्पियु कॉलेज असिगी माहिरोय सिंगना नाकना सर्वे लाक्पा खौरांग नंगाइदि हाइकी नाक लाक्पियु हाइदुना से थारंबा असि नॉरेन बेरी कॉलेज स्टूडेंट यूनियन ना कंडेम तौरी अदुगा मसीगी जुमतता नॉरेन बेरी कॉलेज स्टूडेंट यूनियन गी माइकेदगी सिगुम्बा असि तौबिरक्तनबा अदुगा सिगी दमक्ता अफफता थोलक खुदिमो हाइदि जे थाबिरमिबा खुदिमोना पुबिगदबनी अदुगा माइके असिगिदि उदापम केंद्र अदुगा माइके असिगी अमता नायरो कॉलेज असिदा छात्र छात्री केयागी लाइबक लेपिबनी मरम मदुना कॉलेज असि चाखलन लाइबसि छात्र सिंगी मदुन स्टूडेंट यूनियन गी आसानी मरम मदुना
ꯅꯥꯛ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯗ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯥꯛꯄꯨꯁꯨ ꯅꯥꯎꯔꯦꯝ ꯕꯦꯂꯤ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯩ Imphal Eastki manung chana laiba Urub Higher Secondary School da nursery class tagi class 12 faubada apunba mahiroi chatre tara tarukna mahi tambada sumna tagi oza tara nipan amadi non teaching staff amakak lairamba thengnare haina Pangal Students Organization PSO Manipur Head Office ki Publicity Secretary na thorakpa cherol amana phongdorakli cherol asina makha taribadi fivam ase PSO gi team na school asida chatuna yengsilubada thengnarakpani School asigi laboratory room amadi laboratory gi pochai amata leiramdabasidasu angakpa fawi physics chemistry home science political science computer science economic science economics history amadi manipuri subject ki oza amata leiramdre yamna ngaklibana national education policy gi matung ina imalon chawkhat naba hairiba wafamdo School asidadi mamita dre imalon oidiba subject ki oza ama fawwa leiramdaba haibase yamna ikainingani masida nungaitaba fawi nasigi lengakna education system pagathangani haina lauzarabasu karigumba ahongba amata lamdam sida leitri haibada haimanba thokloi karigumba lagliba tha December gi tang 10 fawbagi manungda awatpa oza sing lengakna thabiraktaba taragadi thangnaba namitagi class boycott tawba yauna khongjang kaya changsilagani haina PSO gi chero sina phongdorakli Chahi asigi December mari fawbagi manungda sawombung sagolmang via kaibi lambi semba haudrabadi December mangagi ayupung taruk-tagi lambi semba haudriba fawba lambi asi thingzilagani haina ad-hoc committee sawombung tu sagolmang via kaibi road ki co-convener Laisram Ropenna Pangmisingda phongdorakre kaibida leiba yoloda Pangmisinga Unabada Ropena Makata Kibada Lambi asi sembagi matangda assembly da khanaba semlani haina thazaba piba kayarak takre lambi semdrabadi khongjang sangsingani haina hek hairuragana nung khara puraklaga pothole khara melamlaga tokhiba matam sangna uduna lakli lambi gi fivam nongma gi sokpa henjilakpa mapung phana semlakani haibagi thazabadi uraktre hojik laiba lambi gi fivam asina maram oiraga lambi ase fauduna chatliba passenger service tawriba gari sing gari chenba lepkhre school bus amadi van sing su thabak leplagani haina matam tharakle oiriba fivam asida lambi asegi nagye takhundariba khulgi club village development committee maira paibi loop sing punsilaga ad-hoc committee asi sembani ad-hoc committee asina lawba firepki matung ina lakliba December mari fawbagi manungda lambi asi matangwa chanaba thakta semba haudrabadi December mangagi ayupung taruk-tagi lambi semba haudriba fawba lambi asi thingjinnaba warep lawre lambi thingjinbagi khongjang asida makhal amatagi gari komthokloi Hana mari lainaba authorities singda maikai asigi miyamna chatuna lambi sembinaba kayarak haijaba laikhrabasu kanaba fangkidraba maramna hojik makhatana haijaba chatlaroi lambi semlagani haina thajaba pibana khongjang handokpa leiroi maikai asigi miyamna pamleba matamga chunaba lambi gi thak adu semba haudriba fawba khongjang haloi haina makhataki Government tarik mari nongmajing nimi phaksik manungda lambi si semba hawroktragadi thangnaba nimi tarik manga dagi ayuki pung manga dagi lambi asida makhalam tagi gari chalhalroi haidra akhoi association habidi hojiki ad-hoc committee ma semjare ad-hoc committee sina makhalam tagi gari chalhalroi haidra government ki puning chingsinjari mari lena bising ki puning chingsinjari maramdna maike songi praja singna su asugumlaba akhoi ban dagodari bas asi sagorpi duga ban asi habidi makhalam tagi gari chalhandaba asi akhona until and unless lambi si phajana semdri phawba polhol melagana tokpana taba lambi se phajana semdre bagda akhoi ad-hoc committee sina changsin jagane haida Local cable operator singna makhoi masagi programming service makhoi gi subscriber singda transmit tawnaba multi system operator MSO sing the cable television network rules 1994 na ayaba pidi rules asigi rule 6 ga mari lainaba November 30 Inglisangani kunithoi ngasi platform service ki guidelines thokre performing service bu platform service PS haina khangnariba segi definition yauna guidelines the piri PS channel amagi registration ge nominal fee lupa lising amani online da so process asi chathaba yananaba athubada
hangdoklagani hairi company oina register tawbasing khaktada local news amasong current affairs sandokpagi kudongchaba pigani company oina register tawdabasingna tha ahumgi manungda tawba yagani hairi platform service sandokliba PS channel punamakna register TV channel dagi tongangadabani hairi complaint sing laklabadi madu CTN Act 1995 ki makhada authorized office mana yengsingadabani registered TV channel gi distribution taunanaba cable operator singna registration taunaba ayabasu piri piracy na thohangadaba problem sing thengnabada mateng oinaba recording sing adu nimit 34 ni thamgadabani su haina guidelines ta palli haidi aibasingna miyoiba khunagi tungi lambi kari oirakpa yabage haiba fau makoigi khutidagi aikhoina khangba ngami haina water resources minister awangbo nimaina phongdokre angom ningthau preservation and documentation center na sindana manipur press club ta pangtokba lairen lakpom saratna iba palhoraba kausing kauba lairik phongbagi thoromda athoiba mithunglengi warol piraduna mahakna hai thauna leiba amadi haisingbagi magun changbana mipung khuding aiba oiba ngamde aiba singi khudina haukraba wari singbo ngasi thokibagum khanganba ngami karigumba posak amabusu marol thokhanba loinana lakadaba tunglam chatta kari oirakadage haibasu ngasigi miyamda khanghanbasu ngami maramasina aiba singbo ikai khumnaba makhoibo sakhangbiba yamna mathau dai phungdoki ngasigi thoramaduda Polen Nabachandra former Dean School of Humanities MU amadi Numaitem Kiran Kumar convener Manipur Advisory Board Sahitya Academy New Delhi na thoromapu akhanaba mithunglen oina saru yaki loinana sanglakpam achau Sharma eminent lyricist na ngasi phongkhiba lairiki matangda wangangki akhon moron khamdaba uje sasing so writers can make them speak to us through their writings. Writers sing chakraba chaikyangi missing so they brought them back to life through their writings. And writers make people see the future also through their writings, through their research. Aduna akoi writers singbo akoi yam respect people thopuni they should be honored. India ke President Draupadi Murmu na ngasi National Sports Award 2022 yenthokre award asigi manungda Arjuna Award yauna atopa award sing haibadi Dronacharya Award Dhyanchandra Award Rashtriya Khel Protsahan Puruskar Maulana Abul Kalam Azad Makka Trophy amadi lifetime category shu yentoki ngasi Rashtrapati Bhavan da pangthokiba manala thokpagi thoramda Manipuragi judo player Susila Devi dasu Arjuna Award khusinaki Arjuna Award ase handak chahi gi oina apunba sanaroi 15 da khusinaki award ase memento ga loinana lupa lakh 15 gi case award su yauri Aikhoigi khuna asida laibiba miyamna ahal singbo malemgi ahal oirabasingi numit khaktada ningsingbiba natana atai matamda aikhoigi ahal singbo ningsingdabadawna tawi masi afaba khudam nati haina Somorjit Salam DC Kakchingna phongdorakli District Health Society Kakchingna senduna ngasi Kha Manipur College Kakchingi Multipurpose Hall da pangthopa malemgi ahal oirabasingi numit thauramda athoiba mithong oina saru yaraduna wafam ase DC Somorjit Salam na phongdokhibani DC Somorjit Salam na makha taraduna hai miyoiba ekhoi ase ahal oisilakanu haiba khak yaroi nomagi haukiduna ahal oirakba haiba ase mahausani ahal oirabasingna awaba wakhal pumba thadok piraga nungai thokna hingnaba honaduna ichai su singda afa pauta kaya piduna machamasu singa nungaina hingnaba honabigadabani Machamasu oibasingnasu imungda leiriba ahal singbo luna nungsina loina bigadabani phongdoki ngasigi thorom aduda TH Rajan CMO Mission Director District Health Society Kakchingna thoromapu amasung Yengkhom Raju Caretaker Principal Kha Manipur College Kakchingna akhanaba mithung oina saru yaki
Tharonggi manung chana ahal singbu lemna laying biba amadi hidak langthak lemna piba amadi ningtham thagi khudol oina DC Kakchingi Maikaidagi inafi ama amadi CMO Kakchingi Maikaidagi inafi amamam khudol tamki 36 Wabagai amasung 37 Kakching Assembly Constituency gi electoral roll gi yahoningba amadi yahonbada athingba piba electors singi list singi application sing Chief Electoral Officer Manipur gi official website www.ecomanipur.nic.in amadi Deputy Commissioner Thawbal gi official website www.thawbal.nic.in da Fanglagani amasung electoral registration officer 36 Wabagai amadi 37 Kakching Assembly Constituency gi office ki notice board su thetuna thamle kanagumana listing asega mari lainana claim tongningbak lairabadi December tang 16 Inglisingani kunithoi fawbada SDO ERO 36 Wabagai amasung 37 Kakching AC gi office ta tawraba yagani hairiba numit asigi matungda lakpa claim sing lauroi haina SDO electoral registration officer Okram Sandhyarani Devina thorakpa cherol aman hairi China da COVID-19 lockdown gi mayokda protest chathariba miyamga police ka Shanghai amasung Beijing yauna atai mafam kaya ka muknabagi thodok thokre COVID casing China gi mafam kaya da nungtigi hengalakpagi record lai hairi miyam amabu makhutta handcuffs tawraga khangdaba mafam kaya da puraga chatba video da utli atopa video amadana miyamna police da pochai langsenba utli President Xi Jinping na Chahi taragi mamangda power pairakibadagi China ge Communist Party ga ningtamba taliba miyoisinga muknaba horokrabani hairi aroibada maroiba paw amuhana pizari numit tarani chatharakiba Shanghai Festival ngasi numidang loisilagani aibasingbu ikai khumnaba amadi sakangbiba yamna mathau tai haina Minister Awangbu mimaina phungdokre malemgi ahal oidabasingi numit pangthokre Loinana apokpa apokpi nauna kaina khrabi nupi macha magi yum laingak na sabiduna sanakre ngasi gi damakta di pawda matang sida loijari miyeng tabiri basingbo amuka na khurumjari